ꯃꯔꯨꯞꯁꯤꯡꯕꯨ ꯄꯣꯊꯥꯐꯝ ꯆꯦꯅꯦꯜꯅ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ꯫ ꯉꯁꯤ ꯄꯣꯊꯥꯐꯝ ꯆꯦꯅꯦꯜꯒꯤ ꯋꯥꯔꯤ ꯂꯤ ꯈꯣꯡꯒꯨꯜꯂꯤꯅ ꯐꯨꯡꯒꯥꯋꯥꯔꯤ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯁꯤ꯫ ꯑꯗꯨꯕꯨ ꯃꯈꯥ ꯆꯠꯊꯗ꯭ꯔꯤꯉꯩ ꯃꯥꯡꯑꯣꯏꯅꯅ ꯆꯦꯅꯦꯜ ꯑꯁꯤꯗ ꯅꯧꯅ ꯆꯪꯕꯤꯔꯛꯄ ꯑꯣꯏꯔꯒꯗꯤ ꯆꯦꯅꯦꯜ ꯑꯁꯤꯕꯨ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯌꯨ ꯑꯃꯗꯤ ꯋꯥꯔꯤ ꯑꯁꯤ ꯅꯨꯡꯉꯥꯏ ꯍꯥꯏꯅ ꯈꯟꯕꯤꯔꯕꯗꯤ ꯂꯥꯏꯛ ꯅꯝꯕꯤꯗꯨꯅ ꯁꯧꯒꯠꯄꯤꯌꯨ꯫ ꯂꯣꯏꯅꯅ ꯋꯥꯔꯤ ꯄꯤꯕꯤꯅꯤꯡꯕ ꯂꯩꯔꯒꯁꯨ ꯑꯩꯈꯣꯏꯒꯤ ꯏꯃꯦꯜ ꯑꯦꯗ꯭ꯔꯦꯁ pothafam@gmail.com ꯗ ꯊꯥꯕꯤꯔꯛꯄ ꯌꯥꯒꯅꯤ꯫ ꯉꯁꯤ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯂꯤꯖꯒꯗꯧꯔꯤꯕ ꯋꯥꯔꯤ ꯑꯁꯤꯒꯤ ꯃꯃꯤꯡ ꯂꯥꯏꯔꯦꯝꯕꯤꯒꯤ ꯕꯣꯔ꯫ ꯋꯥꯔꯤ ꯑꯁꯤ ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯆꯍꯤ 100ꯃꯨꯛꯀꯤ ꯃꯃꯥꯡꯗ ꯃꯣꯏꯔꯥꯡꯄꯨꯔ ꯀꯧꯕ ꯈꯨꯡꯒꯪ ꯑꯃꯗ ꯀꯨꯜꯂ ꯀꯧꯕ ꯄꯥꯈꯪ ꯑꯃ ꯂꯩꯔꯝꯃꯤ꯫ ꯃꯍꯥꯛꯀꯤ ꯃꯄꯥꯅ ꯗꯨꯀꯥꯟ ꯃꯆꯥ ꯑꯃ ꯐꯝꯂꯒ ꯃꯈꯣꯏꯒꯤ ꯏꯃꯨꯡ ꯄꯨꯔꯝꯃꯤ꯫ ꯅꯣꯡꯖꯨꯊꯥꯒꯤ ꯃꯇꯝ ꯑꯃꯗ ꯑꯀꯤꯕ ꯐꯪꯂꯕ ꯏꯆꯥꯎ ꯑꯃ ꯊꯣꯛꯂꯛꯇꯨꯅ ꯌꯨꯝ ꯀꯩ ꯀꯌꯥꯒ ꯂꯣꯏꯅꯅ ꯀꯨꯜꯂꯍꯣꯏꯒꯤ ꯗꯨꯀꯥꯟꯗꯨꯁꯨ ꯌꯥꯎꯅ ꯏꯆꯥꯎꯅ ꯆꯦꯟꯊꯈꯤꯔꯝꯃꯤ꯫ ꯃꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯀꯨꯜꯂꯒꯤ ꯃꯄꯥ ꯑꯗꯨ ꯊꯃꯣꯏ ꯀꯥꯏꯗꯨꯅ ꯂꯥꯏꯃꯟ ꯑꯣꯏꯗꯨꯅ ꯅꯥꯗꯨꯅ ꯁꯤꯈꯤꯔꯝꯃꯤ꯫ ꯃꯍꯥꯛꯀꯤ ꯃꯃꯥ ꯑꯗꯨꯁꯨ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯏꯀꯨꯏ ꯀꯨꯏꯗꯅ ꯁꯤꯈꯤꯔꯝꯃꯤ꯫ ꯍꯧꯖꯤꯛꯇꯤ ꯀꯨꯜꯂ ꯃꯊꯟꯇ ꯂꯩꯔꯝꯃꯤ꯫ ꯃꯍꯥꯛꯀꯤ ꯃꯄꯥꯅ ꯄꯔꯤ 3 ꯆꯥꯎꯕ ꯂꯝ ꯑꯃ ꯊꯝꯕꯤꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯂꯥꯏꯕꯛ ꯊꯤꯕꯗꯤ ꯍꯥꯏꯔꯤꯕ ꯃꯐꯝ ꯑꯁꯤꯗ ꯌꯦꯟꯁꯥꯡ ꯅꯥꯄꯤ ꯃꯅꯥ ꯃꯁꯤꯡꯗꯤ ꯂꯥꯏꯔꯗꯅ ꯅꯥꯄꯤ ꯐꯥꯎ ꯍꯧꯕ ꯉꯝꯗꯕ ꯂꯩꯍꯥꯎ ꯆꯦꯟꯗ꯭ꯔꯕ ꯂꯝ ꯑꯣꯏꯔꯝꯃꯤ꯫ ꯅꯣꯡꯃ ꯀꯨꯜꯂꯅ ꯊꯕꯛ ꯊꯤꯕ ꯆꯠꯄ ꯌꯥꯕ ꯆꯠꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯊꯕꯛ ꯐꯪꯕ ꯀꯧꯕꯗꯤ ꯂꯩꯔꯝꯗꯦ꯫ ꯑꯔꯥꯝ ꯈꯧꯔꯥꯡꯕꯒ ꯂꯣꯏꯅꯅ ꯆꯣꯛꯊꯔꯕ ꯍꯛꯆꯥꯡ ꯑꯗꯨ ꯄꯨꯗꯨꯅ ꯃꯌꯨꯝ ꯃꯥꯏꯀꯩ ꯇꯝꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯍꯥꯛꯅ ꯃꯌꯨꯝ ꯆꯪꯗꯅ ꯃꯥꯒꯤ ꯂꯩꯍꯥꯎ ꯆꯦꯟꯗ꯭ꯔꯕ ꯂꯧꯕꯨꯛ ꯑꯗꯨꯗ ꯑꯣꯏꯅ ꯂꯥꯛꯂꯝꯃꯤ꯫ ꯃꯐꯝ ꯑꯗꯨꯗ ꯃꯍꯥꯛ ꯂꯣꯡꯅ ꯍꯤꯞꯇꯨꯅ ꯑꯇꯤꯌꯥꯗ ꯄꯥꯏꯔꯤꯕ ꯂꯩꯆꯤꯟꯁꯤꯡ ꯌꯦꯡꯗꯨꯅ ꯃꯥꯒꯤ ꯑꯋꯥꯕ ꯀꯌꯥꯗꯨ ꯅꯤꯡꯁꯤꯡ ꯇꯨꯝꯊꯈꯤꯔꯝꯃꯤ꯫ ꯅꯨꯃꯤꯠ ꯑꯗꯨ ꯊꯥꯅꯤꯟ ꯑꯣꯏꯔꯝꯃꯤ꯫ ꯊꯥꯖꯒꯤ ꯃꯦꯡꯂꯕ ꯃꯉꯥꯜꯅ ꯌꯦꯡꯂꯨꯕ ꯃꯥꯏꯀꯩ ꯄꯨꯝꯕ ꯏꯪꯍꯟꯕꯇ ꯅꯠꯇꯅ ꯑꯋꯥꯕꯒꯤ ꯃꯩꯆꯥꯛꯅ ꯌꯣꯝꯂꯕ ꯀꯨꯜꯂꯒꯤ ꯃꯁꯥꯕꯨꯁꯨ ꯏꯪꯍꯜꯂꯒꯦ ꯃꯇꯥꯒꯨꯝ ꯌꯩꯕꯤꯔꯤ꯫ ꯑꯍꯤꯡꯒꯤ ꯃꯇꯝ ꯑꯣꯏꯔꯛꯂꯕꯗ ꯅꯨꯡꯁꯤꯕ ꯁꯨꯔꯗ ꯁꯛꯄ ꯏꯁꯩ ꯑꯃꯅ ꯀꯨꯜꯂꯕꯨ ꯃꯃꯤꯠ ꯄꯥꯡꯍꯜꯂꯝꯃꯤ꯫ ꯌꯥꯝꯅ ꯅꯤꯡꯊꯤꯖꯔꯕ ꯅꯨꯄꯤ ꯑꯃ ꯃꯍꯥꯛꯀꯤ ꯂꯧꯕꯨꯛ ꯑꯗꯨꯗ ꯆꯠꯄꯗꯨ ꯀꯨꯜꯂꯅ ꯎꯔꯝꯃꯤ꯫ ꯃꯃꯪꯂ ꯇꯥꯏꯕꯪꯂ ꯍꯥꯏꯐꯝ ꯈꯪꯗꯅ ꯃꯍꯥꯛ ꯐꯨꯛ ꯍꯧꯒꯠꯂꯒ ꯃꯃꯤꯠꯇꯨ ꯁꯨꯔꯨ ꯁꯨꯔꯨ ꯅꯣꯏꯗꯨꯅ ꯅꯨꯄꯤ ꯑꯗꯨꯗ ꯑꯗꯨꯃꯛ ꯌꯦꯡꯂꯝꯃꯤ꯫ ꯌꯥꯝ ꯊꯨꯅ ꯀꯨꯜꯂꯅ ꯎꯔꯤꯕ ꯅꯨꯄꯤ ꯑꯗꯨ ꯃꯪ ꯅꯠꯇꯦ ꯑꯃꯗꯤ ꯅꯨꯄꯤ ꯑꯗꯨ ꯃꯤ ꯅꯠꯇꯦ ꯍꯦꯂꯣꯏꯅꯤ ꯍꯥꯏꯕ ꯈꯪꯂꯝꯃꯤ꯫ ꯍꯦꯂꯣꯏ ꯑꯗꯨꯅ ꯀꯨꯜꯂꯕꯨ ꯎꯕꯗ ꯉꯛꯅ ꯆꯞ ꯂꯦꯞꯂꯝꯃꯤ꯫ "ꯀꯔꯤꯒꯤꯅꯣ ꯅꯪꯅ ꯂꯝꯍꯥꯡꯁꯤꯗ ꯍꯤꯞꯇꯨꯅ ꯂꯩꯔꯝꯃꯤꯗꯤ?" ꯍꯥꯏꯅ ꯍꯦꯂꯣꯏ ꯑꯗꯨꯅ ꯍꯪꯂꯛꯂꯝꯃꯤ꯫ "ꯂꯥꯏꯕꯛ ꯊꯤꯔꯕ ꯑꯩꯒꯤ ꯑꯣꯏꯅꯗꯤ ꯃꯐꯝ ꯑꯁꯤꯒ ꯌꯨꯝꯒ ꯈꯦꯟꯅꯕ ꯑꯃꯠꯇ ꯂꯩꯇꯦ" ꯍꯥꯏꯅ ꯀꯨꯜꯂꯅ ꯈꯨꯝꯂꯛꯂꯝꯃꯤ꯫ "ꯃꯁꯤ ꯅꯪꯒꯤ ꯂꯧꯕꯨꯛꯂꯥ?" "ꯍꯣꯏ ꯑꯩꯒꯤꯅꯤ꯫ ꯀꯔꯤꯒꯤꯅꯣ ꯀꯔꯤ ꯑꯃꯠꯇ ꯊꯥꯗ꯭ꯔꯤꯕꯗꯤ?" "ꯑꯩꯅ ꯑꯃꯨꯛꯇ ꯅꯠꯇꯅ ꯃꯁꯤꯡ ꯊꯤꯉꯝꯗꯅ ꯃꯍꯩ ꯃꯔꯣꯡ ꯃꯈꯜ ꯁꯨꯅ ꯊꯥꯗꯨꯅ ꯌꯦꯡꯂꯕꯅꯤ ꯑꯗꯨꯕꯨ ꯃꯐꯝ ꯑꯁꯤꯗ ꯍꯧꯕ ꯉꯝꯒꯗꯕ ꯄꯥꯝꯕꯤ ꯂꯩꯇꯦ" ꯍꯥꯏꯅ ꯀꯨꯜꯂꯅ ꯂꯨꯛꯊꯔꯗꯨꯅ ꯈꯨꯝꯂꯛꯂꯝꯃꯤ꯫ ꯍꯦꯂꯣꯏ ꯑꯗꯨꯅ ꯇꯨꯃꯤꯟ ꯂꯩꯗꯨꯅ ꯃꯐꯝ ꯑꯗꯨꯒꯤ ꯂꯩꯕꯥꯛ ꯈꯔ ꯃꯈꯨꯠꯅ ꯄꯥꯏꯈꯠꯂꯒ ꯃꯗꯨꯗ ꯌꯦꯡꯗꯨꯅ ꯂꯩꯔꯝꯃꯤ꯫ "ꯌꯥꯝ ꯐꯔꯦ, ꯑꯩ ꯅꯉꯣꯟꯗ ꯕꯣꯔ ꯑꯃ ꯄꯤꯔꯒꯦ꯫ ꯃꯐꯝ ꯑꯁꯤꯗ ꯍꯦꯛ ꯊꯥꯕ ꯃꯅꯥ ꯃꯁꯤꯡ ꯃꯍꯩ ꯃꯔꯣꯡ ꯄꯥꯝꯕꯤ ꯄꯨꯝꯅꯃꯛ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯅ ꯐꯕ ꯑꯣꯏꯔꯁꯅꯨ ꯑꯗꯨꯕꯨ ꯃꯐꯝ ꯑꯁꯤꯒꯤ ꯁꯔꯨꯛ ꯈꯔꯗ ꯃꯇꯝ ꯆꯨꯞꯄꯗ ꯂꯩ ꯈꯔꯗꯤ ꯊꯥꯗꯨꯅ ꯊꯝꯕꯤꯒꯗꯕꯅꯤ꯫ ꯃꯗꯨꯒꯤ ꯂꯩꯁꯤꯡ ꯑꯗꯨ ꯑꯩꯅ ꯍꯦꯛꯇꯨꯅ ꯑꯩꯅ ꯅꯤꯡꯖꯔꯤꯕ ꯂꯥꯏꯔꯦꯝꯕꯤꯗ ꯀꯠꯆꯒꯗꯧꯔꯤꯕꯅꯤ꯫ ꯀꯔꯤꯒꯨꯝꯕ ꯑꯃꯠꯇꯅ ꯃꯔꯝ ꯑꯣꯏꯔꯒ ꯑꯩꯅ ꯂꯩ ꯍꯦꯛꯄꯁꯤ ꯊꯤꯡꯂꯛꯂꯕꯗꯤ ꯕꯣꯔ ꯑꯁꯤ ꯃꯌꯥꯏ ꯆꯝꯒꯅꯤ, ꯃꯁꯤ ꯃꯇꯝ ꯄꯨꯝꯕꯗ ꯀꯥꯎꯒꯅꯨ" ꯍꯥꯏꯅ ꯍꯦꯂꯣꯏ ꯑꯗꯨꯅ ꯍꯥꯏꯔꯛꯂꯝꯃꯤ꯫ "ꯑꯩ ꯁꯣꯏꯗꯅ ꯃꯗꯨꯃꯛ ꯇꯧꯖꯒꯦ" ꯍꯥꯏꯅ ꯀꯨꯜꯂꯅ ꯊꯥꯒꯠ ꯋꯥꯍꯩꯒ ꯂꯣꯏꯅꯅ ꯍꯦꯂꯣꯏ ꯑꯗꯨꯗ ꯍꯥꯏꯔꯝꯃꯤ꯫ ꯍꯦꯂꯣꯏ ꯑꯗꯨ ꯇꯨꯃꯤꯟꯅ ꯆꯠꯈꯤꯔꯝꯃꯤ꯫ ꯃꯊꯪꯒꯤ ꯅꯨꯃꯤꯠꯇꯒꯤ ꯀꯨꯜꯂ ꯌꯣꯝꯄꯥꯛ ꯊꯥꯡꯖꯧ ꯄꯥꯏꯗꯨꯅ ꯃꯥꯒꯤ ꯂꯧꯕꯨꯛ ꯑꯗꯨ ꯇꯧꯔꯒ ꯃꯅꯥ ꯃꯁꯤꯡ ꯊꯥꯕ ꯍꯧꯔꯝꯃꯤ꯫
ꯑꯉꯛꯄꯅꯤ ꯍꯟꯗꯛꯇꯤ ꯃꯍꯥꯛꯅ ꯊꯥꯖꯔꯤꯕ ꯄꯨꯝꯕ ꯑꯃꯠꯇ ꯁꯤꯗꯅ ꯐꯅ ꯍꯧꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯃꯍꯩ ꯃꯔꯣꯡ ꯀꯌꯥ ꯊꯥꯗꯨꯅ ꯁꯦꯟꯗꯣꯡ ꯂꯩꯅ ꯂꯣꯛꯂꯝꯃꯤ꯫ ꯂꯧꯕꯨꯛ ꯑꯗꯨꯒꯤ ꯀꯥꯆꯤꯜ ꯑꯃꯗ ꯂꯩ ꯊꯥꯐꯝ ꯑꯄꯤꯛꯄ ꯃꯐꯝ ꯑꯃ ꯁꯦꯝꯗꯨꯅ ꯃꯗꯨꯗ ꯆꯍꯤ ꯆꯨꯞꯄ ꯂꯩ ꯊꯥꯗꯨꯅ ꯍꯦꯂꯣꯏ ꯑꯗꯨꯒꯤꯗꯃꯛ ꯊꯝꯕꯤꯔꯝꯃꯤ꯫ ꯍꯦꯂꯣꯏ ꯑꯗꯨꯅ ꯃꯐꯝ ꯑꯗꯨꯗ ꯂꯥꯛꯇꯨꯅ ꯍꯔꯥꯎꯅ ꯂꯩꯁꯤꯡ ꯑꯗꯨ ꯍꯦꯛ ꯍꯦꯛꯂꯝꯃꯤ꯫ ꯆꯍꯤ ꯀꯌꯥ ꯍꯧꯈ꯭ꯔꯦ ꯀꯨꯜꯂ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯏꯅꯥꯛ ꯈꯨꯟꯕ, ꯄꯩꯁꯥ ꯄꯥꯏꯕ ꯑꯁꯨꯝ ꯍꯦꯟꯒꯠꯂꯛꯂꯝꯃꯤ꯫ ꯀꯨꯜꯂ ꯍꯧꯖꯤꯛꯇꯤ ꯄꯩꯁꯥꯒꯤ ꯑꯋꯥꯠꯄ ꯂꯩꯇꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯝꯃꯤ꯫ ꯂꯧꯕꯨꯛꯀꯤ ꯊꯕꯛꯁꯨ ꯁꯨꯕꯤꯅꯕ ꯃꯤ ꯊꯝꯗꯨꯅ ꯁꯨꯍꯜꯂꯝꯃꯤ꯫ ꯊꯪꯅꯕ ꯂꯝ ꯀꯌꯥꯁꯨ ꯂꯧꯁꯤꯟꯗꯨꯅ ꯍꯦꯟꯅ ꯄꯥꯛ ꯆꯥꯎꯅ ꯐꯥꯝ ꯇꯧꯔꯝꯃꯤ꯫ ꯅꯣꯡꯃ ꯍꯦꯂꯣꯏ ꯑꯗꯨꯅ ꯀꯨꯜꯂꯗ ꯍꯪꯂꯛꯂꯝꯃꯤ, "ꯑꯩꯅ ꯂꯨꯈ꯭ꯔꯥꯕꯤ ꯑꯃꯒꯤ ꯌꯨꯝ ꯐꯥꯎꯗꯨꯅ ꯂꯥꯛꯄꯗ ꯅꯨꯄꯤ ꯑꯗꯨꯅ ꯌꯥꯝ ꯅꯨꯡꯉꯥꯏꯇꯅ ꯀꯞꯂꯒ ꯃꯥꯒꯤ ꯌꯨꯝꯊꯪꯅꯕ ꯑꯃꯗ ꯅꯪꯅ ꯅꯝꯊꯥꯛ ꯇꯧꯗꯨꯅ ꯃꯥꯒꯤ ꯂꯝ ꯂꯧꯁꯤꯟꯈ꯭ꯔꯦ ꯍꯥꯏꯅ ꯇꯝꯍꯧꯏ꯫ ꯃꯗꯨꯕꯨ ꯁꯦꯡꯂꯕ꯭ꯔꯅꯦ?" ꯀꯨꯜꯂꯅ ꯁꯥꯎꯅ ꯍꯥꯏꯔꯛꯂꯝꯃꯤ, "ꯃꯍꯥꯛꯅ ꯑꯗꯨꯝꯅ ꯍꯥꯏꯕꯗꯤ ꯑꯩ ꯃꯍꯥꯛꯀꯤ ꯃꯋꯨꯜꯗꯨꯝ ꯈꯣꯛꯀꯦ꯫ ꯃꯍꯥꯛꯅ ꯑꯩꯉꯣꯟꯗ ꯃꯥꯒꯤ ꯂꯝ ꯑꯗꯨ ꯁꯅꯥꯒꯤ ꯀꯣꯏꯟ ꯑꯃꯗ ꯕꯟꯗꯣꯞ ꯊꯅꯝꯕꯅꯤ꯫ ꯑꯗꯨꯕꯨ ꯃꯍꯥꯛꯅ ꯄꯩꯁꯥ ꯑꯗꯨ ꯁꯤꯡꯕ ꯃꯇꯝ ꯆꯥꯅ ꯉꯝꯗꯕꯗꯒꯤ ꯂꯝ ꯑꯗꯨ ꯑꯩꯅ ꯂꯧꯕꯅꯤ꯫ ꯃꯁꯤꯗꯤ ꯑꯥꯏꯟꯅ ꯌꯥꯏ꯫ ꯂꯝ ꯃꯄꯥꯛ ꯑꯃ ꯁꯨꯞꯅꯇꯒꯤ ꯁꯅꯥꯒꯤ ꯀꯣꯏꯟ ꯑꯃꯗ꯫ ꯃꯍꯥꯛ ꯄꯩꯁꯥ ꯑꯗꯨ ꯍꯟꯗꯣꯛꯀꯗꯕ ꯆꯞ ꯆꯥꯕ ꯃꯇꯝ ꯈꯪꯗꯕ ꯃꯥꯜꯂꯤ꯫ ꯃꯍꯥꯛ ꯏꯅꯔꯤꯕ ꯋꯥꯍꯩꯁꯤꯡ ꯑꯗꯨ ꯄꯥꯕ ꯊꯣꯛꯂꯝꯒꯗꯕ ꯃꯥꯟꯗꯦ" ꯍꯥꯏꯅ ꯍꯦꯂꯣꯏ ꯑꯗꯨꯅ ꯍꯥꯏꯔꯛꯂꯝꯃꯤ꯫ "ꯃꯗꯨ ꯃꯥꯒꯤ ꯑꯁꯣꯏꯕꯅꯤ, ꯑꯩꯒꯤ ꯅꯠꯇꯦ" ꯍꯥꯏꯅ ꯀꯨꯜꯂꯅ ꯄꯥꯎꯈꯨꯝ ꯄꯤꯔꯛꯂꯝꯃꯤ꯫ ꯍꯦꯂꯣꯏ ꯑꯗꯨ ꯀꯔꯤꯃꯇ ꯍꯥꯏꯔꯝꯗꯅ ꯇꯨꯃꯤꯟꯅ ꯆꯠꯈꯤꯔꯝꯃꯤ꯫ ꯆꯍꯤ ꯑꯃ ꯍꯧꯈ꯭ꯔꯦ ꯅꯣꯡꯃ ꯅꯨꯃꯤꯗꯥꯡ ꯑꯃ ꯀꯨꯜꯂꯅ ꯃꯥꯒꯤ ꯊꯣꯡ ꯊꯤꯜꯂꯛꯄꯒꯤ ꯃꯈꯣꯜ ꯑꯃ ꯇꯥꯔꯝꯃꯤ꯫ ꯀꯨꯜꯂꯅ ꯊꯣꯡ ꯍꯥꯡꯗꯣꯛꯇꯨꯅ ꯀꯅꯥꯅꯣ ꯌꯦꯡꯂꯝꯃꯤ꯫ ꯍꯦꯂꯣꯏ ꯑꯗꯨ ꯌꯥꯝ ꯅꯨꯡꯉꯥꯏꯇꯅ ꯂꯦꯞꯂꯗꯨꯅ ꯂꯩꯔꯝꯃꯤ ꯑꯃꯁꯨꯡ ꯀꯨꯜꯂꯗ ꯍꯪꯂꯛꯂꯝꯃꯤ, "ꯂꯩꯁꯤꯡ ꯑꯗꯨꯗꯤ ꯀꯗꯥꯏꯗ ꯆꯠꯈ꯭ꯔꯦ?" ꯀꯨꯜꯂ ꯂꯩ ꯊꯥꯔꯝꯕ ꯃꯐꯝꯗꯨꯗ ꯌꯦꯡꯂꯗꯨꯅ ꯍꯥꯏꯔꯛꯂꯝꯃꯤ, "ꯑꯩꯈꯣꯏ ꯑꯇꯥꯡꯕ ꯄꯥꯝꯕꯤ ꯃꯈꯜ ꯑꯃꯒꯤ ꯃꯔꯨ ꯍꯨꯟꯐꯝ ꯂꯩꯇꯕꯗꯒꯤ ꯑꯩꯈꯣꯏꯒꯤ ꯁꯨꯄꯔꯚꯥꯏꯖꯔꯅ ꯂꯩꯁꯤꯡ ꯐꯨꯛꯇꯠꯂꯒ ꯃꯐꯝꯗꯨꯗ ꯍꯥꯏꯔꯤꯕ ꯃꯔꯨ ꯑꯗꯨ ꯍꯨꯟꯈꯤꯕꯅꯤ꯫ ꯋꯥꯔꯧꯕꯤꯕ ꯌꯥꯗꯦ꯫" ꯍꯦꯂꯣꯏ ꯑꯗꯨ ꯇꯨꯃꯤꯟꯅ ꯅꯨꯡꯉꯥꯏꯇꯅ ꯆꯠꯈꯤꯔꯝꯃꯤ꯫ ꯅꯣꯡꯃ ꯀꯨꯜꯂꯅ ꯅꯤꯡꯊꯧꯒꯤ ꯐꯝꯅꯥꯏꯕ ꯈꯔ ꯆꯥꯛ ꯀꯧꯔꯝꯃꯤ꯫ ꯃꯈꯣꯏꯁꯤꯡ ꯑꯗꯨꯗꯒꯤ ꯈꯪꯂꯝꯃꯤ ꯃꯗꯨꯗꯤ ꯅꯤꯡꯊꯧ ꯑꯗꯨ ꯌꯥꯝ ꯀꯟꯅ ꯅꯥꯔꯝꯃꯤ꯫ ꯑꯅꯥ ꯂꯥꯌꯦꯡꯂꯤꯕꯁꯤꯡꯒꯤ ꯃꯐꯝꯗ ꯂꯩꯅꯥ ꯑꯗꯨꯒꯤ ꯍꯤꯗꯥꯛ ꯑꯃꯠꯇ ꯂꯩꯔꯝꯗꯦ꯫ ꯂꯥꯏꯅꯤꯡꯕ ꯅꯨꯄꯥ ꯑꯃꯅ ꯍꯤꯃꯥꯂꯌꯥꯗꯒꯤ ꯂꯩ ꯑꯃꯒꯤ ꯃꯔꯨ ꯈꯔ ꯄꯨꯔꯛꯂꯝꯃꯤ꯫ ꯍꯥꯏꯔꯤꯕ ꯂꯩ ꯑꯁꯤꯒꯤ ꯃꯍꯤ ꯊꯛꯄ ꯈꯛꯇꯅ ꯅꯤꯡꯊꯧꯒꯤ ꯑꯅꯥꯕ ꯐꯍꯟꯕ ꯉꯝꯒꯅꯤ꯫ ꯑꯗꯨꯕꯨ ꯂꯨꯔꯤꯕꯗꯤ ꯂꯩ ꯑꯗꯨꯒꯤ ꯃꯔꯨ ꯑꯗꯨ ꯍꯧ ꯍꯥꯏꯕ ꯌꯥꯗꯕ ꯑꯁꯤꯅꯤ꯫ ꯃꯐꯝ ꯀꯌꯥꯗ ꯍꯨꯟꯗꯨꯅ ꯌꯦꯡꯂꯕꯁꯨ ꯍꯧ ꯍꯥꯏꯕ ꯑꯃꯠꯇ ꯌꯥꯗꯦ꯫ ꯏꯅꯤꯡꯊꯧꯅ ꯂꯩ ꯑꯁꯤꯕꯨ ꯍꯧꯍꯟꯗꯨꯅ ꯂꯩ ꯄꯨꯔꯛꯄ ꯉꯝꯕ ꯃꯤ ꯑꯗꯨꯗ ꯂꯩꯕꯥꯛ ꯇꯪꯈꯥꯏ ꯑꯃ ꯄꯤꯒꯅꯤ ꯍꯥꯏꯅ ꯂꯥꯎꯊꯣꯛꯂꯕꯅꯤ꯫ ꯑꯗꯨꯕꯨ ꯂꯩ ꯁꯥꯠꯍꯟꯕꯗꯤ ꯂꯥꯏꯔꯗꯅ ꯀꯅꯥ ꯑꯃꯠꯇꯅ ꯂꯩ ꯑꯁꯤ ꯍꯧꯍꯟꯕ ꯉꯝꯗꯦ꯫ ꯀꯨꯜꯂ ꯑꯍꯤꯡꯗꯨꯃ ꯇꯨꯝꯕ ꯌꯥꯔꯝꯗꯦ꯫ ꯃꯍꯥꯛ ꯉꯟꯇꯥ ꯍꯧꯒꯠꯇꯨꯅ ꯀꯣꯅꯨꯡ ꯇꯥꯟꯅ ꯆꯠꯂꯒ ꯅꯤꯡꯊꯧꯒꯤ ꯃꯅꯥꯏꯁꯤꯡꯗꯒꯤ ꯂꯩ ꯑꯗꯨꯒꯤ ꯃꯔꯨ ꯑꯗꯨ ꯂꯧꯔꯝꯃꯤ꯫ ꯀꯨꯜꯂ ꯋꯥꯈꯜ ꯅꯨꯡꯉꯥꯏꯅ ꯍꯜꯂꯛꯇꯨꯅ ꯂꯩ ꯃꯔꯨ ꯑꯗꯨ ꯃꯥꯒꯤ ꯂꯧꯕꯨꯛꯇ ꯍꯨꯜꯂꯝꯃꯤ꯫ ꯂꯩ ꯃꯔꯨ ꯑꯗꯨ ꯌꯥꯝ ꯊꯨꯅ ꯃꯇꯣꯟ ꯆꯣꯡꯗꯨꯅ ꯍꯧꯔꯛꯂꯝꯃꯤ꯫ ꯊꯥ ꯑꯃꯒꯤ ꯃꯅꯨꯡꯗ ꯂꯩ ꯑꯗꯨ ꯁꯥꯠꯄ ꯍꯧꯔꯛꯂꯝꯃꯤ꯫ ꯊꯥꯕꯜ ꯐꯔꯕ ꯑꯍꯤꯡ ꯑꯃꯗ ꯍꯦꯂꯣꯏ ꯑꯗꯨ ꯂꯥꯛꯇꯨꯅ ꯁꯥꯠꯂꯤꯕ ꯂꯩ ꯑꯗꯨ ꯍꯦꯛꯀꯦ ꯇꯧꯔꯝꯃꯤ꯫ ꯃꯗꯨ ꯎꯕꯗ ꯀꯨꯜꯂꯅ ꯆꯦꯟꯊꯣꯔꯛꯇꯨꯅ ꯂꯥꯎꯔꯝꯃꯤ, "ꯂꯩ ꯑꯗꯨ ꯍꯦꯛꯄꯤꯒꯅꯨ꯫" "ꯀꯔꯤꯒꯤ? ꯃꯐꯝ ꯑꯁꯤꯗꯒꯤ ꯂꯩ ꯍꯦꯛꯄꯗ ꯑꯊꯤꯡꯕ ꯄꯤꯔꯣꯏ ꯍꯥꯏꯅ ꯍꯥꯏꯈꯤꯕ ꯅꯠꯇ꯭ꯔꯥ?" ꯍꯥꯏꯅ ꯍꯦꯂꯣꯏ ꯑꯗꯨꯅ ꯍꯥꯏꯔꯛꯂꯝꯃꯤ꯫ "ꯁꯤꯒꯤ ꯂꯩꯁꯤꯗꯤ ꯅꯥꯗꯨꯅ ꯂꯩꯔꯤꯕ ꯏꯅꯤꯡꯊꯧꯕꯨ ꯂꯥꯌꯦꯡꯕꯗ ꯁꯤꯖꯤꯟꯅꯗꯨꯅ ꯐꯍꯟꯅꯕꯅꯤ", ꯀꯨꯜꯂꯅ ꯍꯥꯏꯔꯝꯃꯤ꯫ "ꯑꯗꯨꯒꯨꯝꯕ ꯑꯃ ꯂꯩꯔꯕꯗꯤ ꯑꯩ ꯍꯦꯛꯂꯔꯣꯏ", ꯍꯥꯏꯅ ꯍꯦꯂꯣꯏ ꯑꯗꯨꯅ ꯍꯥꯏꯔꯛꯂꯝꯃꯤ꯫ "ꯏꯅꯤꯡꯊꯧ ꯍꯦꯛ ꯅꯥꯕ ꯐꯔꯕ ꯃꯇꯝꯗ ꯑꯩꯁꯨ ꯂꯩꯕꯥꯛ ꯇꯪꯈꯥꯏ ꯑꯃꯒꯤ ꯅꯤꯡꯊꯧ ꯑꯣꯏꯔꯗꯕꯅꯤ꯫ ꯃꯁꯤ ꯏꯅꯤꯡꯊꯧꯅ ꯑꯩꯉꯣꯟꯗ ꯈꯨꯗꯣꯜ ꯑꯣꯏꯅ ꯂꯩꯕꯥꯛ ꯇꯪꯈꯥꯏ ꯑꯃ ꯄꯤꯔꯛꯀꯅꯤ꯫ ꯑꯩꯅ ꯅꯤꯡꯊꯧ ꯍꯦꯛ ꯑꯣꯏꯕꯒ ꯅꯪꯒꯤ ꯂꯩ ꯍꯦꯛꯅꯕ ꯂꯩꯀꯣꯜ ꯑꯆꯧꯕ ꯑꯃ ꯁꯦꯝꯒꯅꯤ", ꯍꯥꯏꯅ ꯀꯨꯜꯂꯅ ꯍꯥꯏꯔꯝꯃꯤ꯫
ꯊꯥꯒꯠꯆꯔꯤ ꯍꯥꯏꯔꯝꯂꯒ ꯍꯦꯂꯣꯏ ꯑꯗꯨ ꯆꯠꯈꯤꯔꯝꯃꯤ꯫ ꯀꯨꯜꯂ ꯌꯥꯝ ꯍꯔꯥꯎꯔꯝꯃꯤ꯫ ꯑꯌꯨꯛ ꯉꯟꯅ ꯍꯧꯒꯠꯇꯨꯅ ꯃꯐꯤ ꯃꯔꯣꯟ ꯁꯦꯠꯆꯟꯗꯨꯅ ꯀꯨꯜꯂ ꯂꯩ ꯑꯗꯨ ꯍꯦꯛꯅꯕ ꯂꯥꯛꯂꯝꯃꯤ꯫ ꯑꯉꯛꯄꯅꯤ, ꯂꯩ ꯑꯗꯨ ꯀꯪꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯀꯨꯜꯂꯅ ꯑꯀꯪꯕ ꯂꯩ ꯑꯗꯨ ꯍꯦꯛꯇꯨꯅ ꯇꯦꯛꯈꯠꯅꯅꯕ ꯍꯣꯠꯅꯕ ꯌꯥꯕ ꯍꯣꯠꯅꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯀꯥꯟꯅꯕ ꯐꯪꯂꯝꯗꯦ꯫ ꯃꯊꯪꯒꯤ ꯅꯨꯃꯤꯠꯇ ꯅꯤꯡꯊꯧ ꯑꯗꯨꯁꯨ ꯁꯤꯕꯒꯤ ꯄꯥꯎꯁꯨ ꯇꯥꯔꯝꯃꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡꯗꯒꯤ ꯀꯨꯜꯂꯒꯤ ꯂꯧꯕꯨꯛꯇꯨ ꯂꯩꯍꯥꯎ ꯆꯦꯟꯗꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯛꯂꯝꯃꯤ꯫ ꯃꯐꯝ ꯑꯗꯨꯗ ꯍꯧꯔꯤꯕ ꯍꯩ ꯂꯩ, ꯃꯅꯥ ꯃꯁꯤꯡ, ꯃꯍꯩ ꯃꯔꯣꯡ ꯄꯨꯝꯅꯃꯛ ꯀꯪꯁꯤꯜꯂꯛꯂꯝꯃꯤ꯫ ꯄꯥꯝꯕꯤ ꯀꯌꯥꯒꯤ ꯃꯔꯨ ꯍꯨꯜꯂꯕꯁꯨ ꯃꯇꯣꯟ ꯆꯣꯡꯕ ꯉꯝꯂꯝꯗꯦ꯫ ꯌꯥꯝ ꯊꯨꯅ ꯍꯥꯟꯅꯒꯤ ꯅꯥꯄꯤꯐꯥꯎ ꯍꯧꯕ ꯉꯝꯗꯕꯒꯤ ꯐꯤꯚꯝ ꯑꯗꯨ ꯇꯥꯔꯛꯂꯝꯃꯤ꯫ ꯀꯨꯜꯂꯅ ꯑꯍꯤꯡ ꯀꯌꯥ ꯍꯧꯒꯠꯇꯨꯅ ꯍꯦꯂꯣꯏ ꯑꯗꯨ ꯂꯥꯛꯄ ꯉꯥꯏꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯍꯦꯂꯣꯏ ꯑꯗꯨꯗꯤ ꯃꯐꯝ ꯑꯗꯨꯗ ꯑꯃꯨꯛ ꯍꯟꯅ ꯎꯈꯤꯗ꯭ꯔꯦ꯫